Kuki gamay tay ga chang na draba amagamaga unadraga di pis lakpangam loy miyoy karana furupani mag unanaba madipun sinabahot na bachangi hayna MHRC ki chairperson Utpalendo Vikas Shah na phongdokre. Manipur da changsilaklag leishin kraba madi changsilakliba illegal migrants sing biographic madi biometric details lawbagi matam chahi ki March 13 fawba sangdokre. Mahairuyani bumi hapthi na hato pikre haiba khanglaba fawda sibag chang dulaw na bahot na bada state lainga kasi karishu tawbang ngamdana laire haina veteran politician Okram Joy na phongdorakle. Solution purak na ba MLA minister sing na Delhi da chatlaga nonjaduna laibagi matam hele hauzik miyam galoina na peace purak na bahot na ba matam moire haina political party taragi maikai digi thamlakle. Kuki militant singna bom yaw na landarak pada taktok na ba order pi bang ngamdraga mairu sing da chair ya salam de pellet gun kap na ba madi tamthi na fu bagi order sikana na pi bano haine MLA location hanglakle. Mairu yani bu tamthi na hat ki bagi thongdok ta chena ba kuki terrorist sing matik chaba chairak piyo haina Maheshwar Thaunauzam na Lok Sabha gi speaker Om Birla da takshin kray. Miyam na khongjang changsin bada Manipur gi maru oiba record kaya lairiba court amasung DC gi office sing yauna lainga ki maru oiba loisang di sokhaloshi haina All Manipur Bar Association gi mai kai da gi appeal tawrakle. Delhi da husik lairiba Manipur gi MLA kungama thoina yudom Manipur gi member kungamanga ga unaki bagaloina na lagliba September 13 da chief minister yauna final meeting pangthoklagani haide. Amasong kuki khulai pai sing na makok ta nongmai na kap na tamthi na hat kraba chingkhai ngan ba amadi ngalaiba mi hat ki case chatli batha sig manung da CBI natraga NIA da sinadra badi akan bakong jang changsilagani haina JSC na thamlakle.